Ireibak iramdam asigi miyam punama khurumjari hojiki matamda over the top OTT samna ko koi internet ki khuthangda television channel amaka Manipur da hangtor ko yam thagat ningai ni masi prithvi da phawgiba scientist singna 21st century da magi AI gi juk ama lakani haigiba adugi chapsaba pramani aduna koi manual dagi digital world ama lak matamda media housing asisu digitize tawrei internet ki khuthangda koi gi OTT platform asida yam laina koi gi without wire without connectivity as net na dum samjagi vibe tare adugumba technology ki high fi sibo artificial intelligence ki othok amada lakpa mase SKTV ena Manipur da saphong pase wonderful amasung appreciate tawi angakpa amani amasung masi advance oiba yam advantage ai batare northeast India da natana entire country asida sanghilakliba media gi internet ki magi achievement asi Manipur da yamna yahonganna thungaraba se masibo silarang toriba SK television asibo silarang masigi OTT gi importance of digitize masi khangna tobiriba masi thagat ningai oi amasung ekhogi advance ekoi heisingba heithoi singthoiba mi kaya ma lamdam masida pokpugi mami do tahalibani haibase koina thajai aduna koigi lamdam masi lebiriba nungsijaraba koi chawkhataba haiba tarene chawkhatpabu pamba chawkhatnaba khalliba amasu mipung khudimakna sigumba digital world asida join tobam changi maramdi ekhoi ase yamna matambu yamna maru oina lowna rakpa matam asida ekhoina karigumba thabak khudingma ase luhanbagi matam adu loirakpa irai laina aigi mobile da aigi isada yauriba mobile phone asida ekhoina batam ama namakanda pot khudingmak se uhanba ngambagi platform amane SK television jina puthorais masina prithibigi aibadi kanosi mafam kayada kari thoibage nuk and corner prithibigi mafam khudingmakta ekoi kari thoi kadai de kari thoi kana chawkhat khre kana chawkhatri haiba se irai laina aina ngakang potha matamda aigi mobile gi ki se lok se hangtoga udoine kana gi khutangda SK television hariba yamna artificial intelligence ki adugumba kanoda base tawreraga hujiki digitize tawba internet based OTT platform over the top arisini message lakpani ekoi yam nungai mana message da mai pandam se infotainment ju oire information amasung entertainment aibadi without entertainment akoi gi sugar coated oidaba kuinain dune na khalakanda mayam gi thamui da ayeng busingi puning changoidrine badubu hairibe SK television asidi yamna sugar coated su yawba adiduga kuinain ju yawba miyoy bada medicine su tawba kanaba information su piba aduga entertain su tawba maki leisure time su man piba kadai de pidoiba ai frikhaw dagi yauriba loina duna leiraba mobile hersinine ai isa ga loinariba aigi mobile asida batamduma unlock to matamda SK television uhandori adutardi SK television gi mangiba executive member sing amasung manager sing staff sing highly appreciate to bum thoi amasung suma chawkhatpagi thorang ase purkpagi damakta makoi gi thaba ase matol lomna tung koina tekta kaidana mapung phabu oisinu haibase khoi maikai degi yamna thamoi sengna adugumba wish adu pijari loinana ngasigi lamdam masida ireiba iramdam masida thokliba yamna tangdu leita daba turmoility yamna nuaitaba akhoigi kari haini accident ase artificial calamity hatane calamity ase natural calamity di akhoi semgat sagat pada lude adubu artificial calamity habasidi akun semgat pa sagat pada yamna luba mase karmai sengat patai hai targadi akhoi isana isabu isa khangba akhoi karamba mioi kang no haibase khanga kanda akhoi ne isa asina mitopa do khandok pangangane ba akhoi ase isana khangda dana aigi sobidha gi damakta aigi opportunity gi damakta aina lamlanba singbu marup semu matamda asigumba artificial calamity ase tholei adubu asigumba akhoi gi iraktang ase sahi phana
chahi amagi matam changna tholiba nuaitaba accident ase mase permanent di nate mase temporary ni matam khara kini ekhoi gi mahausa do ekhoi tana hanjalan gedabani awaba yaugdaba mina ekhoi gi mahausa hanjinaba honaroi ana ekhoi gi mahausa hanjinaba hona matamda ai khaktana ngamdabani na ekhoi yellow puru punama ase singda khunda dun leibasu osinu tamda khunda dun leibu osinu ekhoi masa khangminaraga lengonaraga ekhoi na filtration tawgotai ekhoi de yanjin khriba mi gi chiron kaya ama ekhoi na minung sigi mi engda yanjil luriba mitop sing ado ekhoi na khandok khakanda taru ba yamna sanctity oiba yamna filtration tawba adu makhal gi khunai ama leiraba matamda ekhoi gi ipai puna thamamba ekhoi gi mahausa ado soida hanjilakani maram aduna ekhoi punamak wakhal taminaraga ekhoi punjinsi ekhoi haibasina pullaba matamda makhoi haibado filtration tawthokpa ngamabadi ekhoi gi mahausa ado athu matamda restore tawduna ekhoi hingminaba nungsi chun chanaba du ngamgani haiba wafam masing asigi SK television gi khuthangda SK television bu nawhauna nungai ai phabaga loina yengbiraba khwai khudingmakta paujela se pijari ekhoi ima lebak na yai phare haiba wafam ase chin khaktagi nataba ekhoi isa isa na ithau oina tawrakanda yai phanaba thabak mayam ma tawminaba haiba masigi yai phanaba hona matamda masibu samtok samjen amaga thamoida pau yenanabagi machakto SK television oisinu SK television matam asigi artificial intelligence gi juk asida khwaidagi pharaba media gi mechanism ama oisinu haiba paujel adu isor gi mafamda taibong mapu gi mafamda thongni jabaga loina